अहनबदा मरोइबा पाउ जिरीबामदा मार अमसुंग मैतै सिंह खुद थानादबा हाइना वारेप लौख्रे सिलचर मिफामदा पाइटे थादौ मिजो अमसुंग मैतैगा उनख्रे रिलीफ कैंप ता लैरिबसिंगना युमदा हंजिल हनबियो हाइना रैली चतख्रे पुलिस ना फुबदा पाउमी अमा टियर गैस कापदा महिरो याउना मियोइ तरा सोकले ट्रांसजेंडर सिंगी सर्वे सथाबा हौरे हाइरे बॉम नौमैगी लानी हेक्ता हंजिल हनबा याबा नते हाइना फोंदोरकले लोना यादबा थोंग साबदा लेंगाकनि येंगदुना लेबगुम तौरी हाइना एमएलए रंजितना फोंदोख्रे थोंग साबदा सेल थादबा मसक खंगले हाइना चीफ मिनिस्टरना फोंदोख्रे ड्राइवर सिंगना पम सिंगदा रोइबा पाउसिंग हौजिक मियामदा संदोकना पिजरे मणिपुर थोकलिबा मैतै अमदी कुकीगी इरांग असिदा चही अमरोम जिरीबामदा मखल अमतगी फामदबा थौदोक थोक्तना लेरखिबा मतुंग हौखिबा जुन 3 तगी हौरगा पामदबा थौदोक कयामरोम थोकलक्लिबा से मखा ताना थोअनदबा हाइना जिरीबाम डिस्ट्रिक्ट के मैतै अमदी मार सिंगना ngarang wari sanaduna yana cherol khuyek pinakre प्रेस न फंगबा पाउगी मतुंग इन जिरीबाम डिस्ट्रिक्ट पुलिस 38 सुबा असम राइफल्स अमसोंग 43 बटालियन सीआरपीएफ की मिटिंग मखादा ngarang जिरीबाम गा युमथंगनरिबा असम की कसार डिस्ट्रिक्ट के दयापुर सीआरपीएफ सेंटर दा पांगथोकिबा वरी सानाबा असिदा मैतै की तोंगान तोंगान बा लुपसिंगी मियोइ 12 अमदी मार थादो पाइटे अमसोंग मिजोगी तोंगान तोंगान बा लुपसिंगी मियोइ कुलोमना सरुक याखी हाइरे अदुम ओइनमक वारी सानदुना यानाबा पुरखिबा सिदि जिरीबामगी मैतै अमदी मार फुरुप खक्तगी मरक्तने अतै अतोपा फुरुप सिंगी ओइनदी वारी सानबा हौद्रे जिरीबामगी मैतै अमदी मार सिंगी मरक्ता वारी सानरिबा से ngaranggi asiga anirak subane haire mamangdasu haukiba July amada Assamgi Silchar laiba resort amada security forcing na ngak selaga furup anigi marakta wali sanakhe masigi matung anirak suba oina जिरीबामगी एसपी ना मॉडरेटर ओइरगा वारी सानखिबने वारी सानबासिदा 38 सुबा असम राइफल्स के कमांडेंट 34 सुबा बटालियन सीआरपीएफ के कमांडेंट सु सरुक याखे लोइनना मार अमदी मैतै सिंगी वारी सानखिबासिदा जिरीबामगी पाइटे थादो अमसो मिजो फुरुप की मियोइ सिंग अदुसो सरुक याखिबने हाइना फोंदोरगले मिफाम असिदा लौकिबा वारेप सिंग सरुक याखिबा मैतै मार पाइटे थादो अमदी मिजोगी लुपसिंगी थौमिसिंगना पुना खुयेक पिनादुना थादोरखे वारी सानबासिदा जिरीबामगी मैतै सिंगी माइकेदिगी जिरी डेवलपमेंट ऑर्गेनाइजेशन जेटीओ ऑल जिरीबाम यूनाइटेड क्लब्स ऑर्गेनाइजेशन अजुको इंटरनेशनल पीस एंड सोशल एडवांसमेंट इप्सा हेरिकॉन जिरीबाम लिसिंग जिरीबाम ने लोइनना मार सिंगी माइकेदिगी मार नेशनल यूनियन आईएसएनयू मार इनफुई सरुक याखी मिजो सिंगी ओइना मिजो पीपल्स काउंसिल अमदी पाइटे सिंगी ओइना पाइटे ट्राइब काउंसिल की मिहुत सिंग सरुक याखी हाइरे रिलीफ कैंप ता लैरिबा लांजेनरकपा मियोइ सिंगबु मयुम मयुमदा हंजिल हनबियो हाइबा डिमांड तौदुना अकाम पाता आइडियल कॉलेज रिलीफ कैंप तगी रैली चटननबा थौलकपदा पुलिस ना टियर गैस कापसिनबदगी चाउना उंखतनबा थोख्रे पुलिस ना टियर गैस कापदा मनाक नकपा स्कूल सिंगी माहिरोइ सिंग याउना मियोइ तरारोम सोकपा मदी वानथरकपदगी लाइकनख्रे थौदो असिगी पाउलो बचंगलुबा इंपैक्ट टीवी की पाउमी अमा इम्फाल ईस्ट पुलिस के एसआई अमना तमथिना फुरकपदगी राज मेडिसिटी दा लाइकनखे हिराम असिगी मतांगदा ऑल मणिपुर वर्किंग जर्नलिस्ट यूनियन आमजो अमसुंग ईजीएम की जनरल सेक्रेटरी सिंगना पुन्ना खुयेक पिदुना थादोरकपा चेरोल अमदा आमजोगी मेंबर अमदी इंपैक्ट टीवी की पाउमी मुतुम रामेश चंद्र आरसी बो अकाम पाता मथौ पांगथोकलिङैदा सब इंस्पेक्टर अमना तमथिना पुरकपगी थवोंगबो आमजो अमदी एडिटर गिल्स मणिपुर ईजीएम ना अकनबा मौंगदा यानिंगदबा फोंदोकले कमिटी ऑन प्रोटेक्शन ऑफ मैते विक्टिम्स ना सिंदुना अकाम पाता सतखिबा लांजेनरिबा मियाम सरुक याखिबा वखत खोंसत अमगी पाउ लौरिङैदा इम्फाल ईस्ट डिस्ट्रिक्ट पुलिस की एसआई अमना
RC bu tamthina phukiba thodok adugi matangda amjo amadi EGM gi apunba mifam ama Manipur Press Club ki Loktak Hall da ngarang nungthil pangthoktuna yaningdaba phongdokpaga loinana warep kya marum su lokre Taudo asida officer asina Ramesh Chandra dagi mobile phone mullaga leimai da thadabagi mathakta ID card utlaba phawba karigi paumi nawa lawde haiba WAPHAM ga loinana furakpani RC ga sakhangnaba atopa officer amaga Irelbong police station ge OC ga na khamki khamlaba matungda phawba officer aduna RC da attack ado tauba lepkhide tungda RC hospital da pukhatki bane Asigumba mathong huktaba thawang asi mathodang khangba officer amana satharakani haibasi khaludaba amani maram asina khudaktagi Manipur police ka mari leinaba paw phongdaba haina amjo paw asi makhatana pijare Amadi IGM na warep lokre loinana phungni phugani pangi manungda senaba officer ase dismiss tawgadabani haina mari leinaba authority da taksin bahaina su yanakre tangai fadrabadi sathariba assembly mifangi paw phawba phongdabi warep launanaba amju amadi EGM na makhatana khanananaba sinnaba haina su yanakhe tungda pawmi singna nong marakta Manipur Press Club tagi CM Secretariat Fawba Wakat Kongsat Amazatuna Chief Minister da Memorandum Pisinkre. Taudo asibu all Jiribam Working Journalists Union, Thawal District Working Journalists Union, amasung all Bisnupur District Working Journalists Union nasu akan mamong da kandem tawrokpaga loinana amju amadi EGM na lawrokpa pirep da union sing asinasu mapung phana sawgatkani hairi. Sayak asida paumigi tim asina Chief Minister Nongthomba Biren Narunaba matamda Chief Minister gi maikidegi thawdo adubu nungaitaba phongdorokpaga loinana soklaba paumi adugi layingbada sangba senpham pumnamak lengakna puthokani loinana thawdo asida senariba police personnel adugi mathakta thigatlaga lawkhatpham thokpa action lawkhatkani hainachu Chief Minister na phongdokre nakal amarom dangarang ayu pung 12 rom tabadagi hauraga hyang thangi kamaikha pemdon Wangjingi Sports Complex ta hangliba relief camp amadi akampat relief camp talariba inmate singna hariba akampat ki ideal college relief camp asidagi rally satnanaba tholakibane khongjang loi sing asina relief camp asigi get head lanthorokpaga mafam aduda hanadagi leiba Imphal East ki police personnel sing aduna tear gas amadi mobom kapa hoke madudagi nakal anigi marakta ungkhatnaraktuna khongjang loi sing aduna su police tamna nung thajinba police ki garida kausin bana chingba thawong kaya satharakpa hoke asumna nakal anigi marakta yamna chawna muknaba phadi khut thoknaba thokibani irang adubu laksinana bohanabada police na tear gas amadi mobom dagi henduna lab round phawba sisinaduna kapki asumna nungthil pung ama makhairom tarakpa phawbada nakal anina phibam semnaduna tear gas kapa amadi nung thomnaduna irang ado laksin bangamdana laiki police na tear gas kapa adu da thawdok thokpham adugi manak nakpada leiba es sawba memorial school amasung ideal girls high school gi mahiroi kyada tear gas na mithupa amadi mipaiba kyamarum thoanki masina maram oiraga mahiroi kya wantharakpadagi red cross ki ambulance ta Imphal phawba pukhatki mahiroi sing adu school sing adu dagi sapagadaba mafam singda lawthokpa amadi wantharakpa mahiroi hospital da pukhatpagi thabak asida police na su saunu mateng pangki haire asumna pung kaya chupna nakal ani na muknaduna leraklaba matung Manipur police ki DIG range 1 Herojit Imphal East ki SP Megasandra na lusingba awangba thaki official kya laktuna khongjang loi sing aduga wari sanaki maduda yanaba purakpadagi singjamai songtham laikai phawba rally adu chatpagi ayaba piduna mafam adu phawba rally satki
Songtham Lekai Mapada Khongjang Loising Aduna Lambi Tangkhai Thingjinduna Phamjinduna Leikhi Asumna Pungkhai Amarom Lambi Thinglamlaba Matungda Akam Patki Relief Camp Tamna Amuk Hanakhi Haire Manipurda transgender kayam lairabagi habasi chap chaba khangdoknaba survey amukta tawdribasi tawthoklaga masing khangdokpa mathau tai masigidamak transgender gi oiba basic survey ama social welfare department na paikhatpa hode haina department asigi director NG Uttamna pamisingda phongthokre Manipurda ngasi miyamna chahi ama makhairom waribasi bom nongmai yawba misi mina yawraba lan soknaba gini lan jenari basingna masa masa yumda hanjil hanbiro hairaga hekta hanjil hanba yaba nate matam khara adumak sangani maram aduna kupna khanaraga makhoibo hanjinba yanana ba honari haina chief minister nongthomba birena phongdokre Tarani thoi suba Manipur Legislative Assembly gi ngarang sathakhiba session da budget estimate ke General discussion da tongan ba member singna pukhalaki ba WAPHAM singi paukhum piraduna chief minister na makhata na hai Manipur ge hojik oriba tangdu leita da ba phibam asida miyam ge lusing ba oriba ikhoina pungning phathabiduna awaba taraba singbo themjin biduna wathok asigi waroisin purakna na ba honamina se emotion da adumak saliba makhai waroisin purakpa ngamloi relief camp ta leiba singna tholaktun iho horak liba sisu kanagumba singna mikhal mamangda bot Kada kahalu lanjena ribasing mayum da hanjil hangani haiki basing adudage oiramloi hainingai leite Manipur da sokna ribalan asi bom nongmai yawba misimina kaya nanglabal lani masida lanjena ribasingna masa masa yumda hanjarage hairaga hekta hanjinba yaba nate matam sangna kupna khanaraba matung lanjena ribasing hanjinnaba honagadabane Hauzik sokna ribalan asi tampakta leiriba ikhoi masel sokna banate adubu lan asida kanagumba singna politics yausilakpadagi ikhoi masel gi marakta oina lan sokna bagi phibam lakadaure ngasi maksu silsa da furup kyagi mihut sing phaminaduna wari sanari habo WAPHAM chief minister na phongdokre Amarom da lenga ki ayaba yaudana miyoi kharna thong sabada lenga na yengduna leibagum tawri lenga ki ayaba yaudana thabak tawba yade haiba utpham thoi haina sugunu esige MLA ke Ranjitna phongdokre lenga ki ayaba yaudana sagali bathong asigi damak sel thadaba misak khangle chapchab action lokhatkani sagali bathong adu thugai gani haina house ki leader chief minister N Birena phongdokre Manipur Legislative Assembly mifam gi ngarang wahang pakhum gi matam da kangu jam Ranjitna hanglakpa wahang gi pakhum da chief minister na hai lenga ki ayaba yaudana ke Molnom village da aina yadaba mong da RCC thong sagatle haibagi report phangkiba lei lone yadaba mong da sagali bathong adu sagatpa lefanana ba DC Chandelna sahi asigi March kunga mathoi da order thokre district police amasung law enforcement agencies sing da sinaduna masigi thabak lefanana ba amasung sagalamba structure adu khudak ta lokthoknana ba order su sahi asigi May gi tang kunga mari da thokiba leikhi STO waikhong nasu lamgi record verification tawnana ba notice issue tawkre district revenue official amasung police thaduna sek tawhali sugunu PS ta FIR register tawkre state lengak nasu DGP amasung security agencies singda sinaduna lo kaina sagal ibasing thingnana ba amasung pawasi makhata na taminasi Tengnarabadi paupi naba amasung lokthoknaba khanghankiba laikre thong asida nate umang kokthoklaga lambi kaklamba phawba yauribani haiki thong asi ahanba sagatpa thinglaba matungda amohana sagatpagi pau lakpadagi sanglubada ising chaurambadagi sagalibasing adu lokthokpa ngamdana lairi district police na isingi imai kupna senari makhatana sagatpagi thabak tawhande imai hek hantarakpaga thong asi thugai kinanaba yathang pinanaba senaduna leiri lona yadaba mongda thong sagatpa aduda sel thadaba misak khangle masida senaba pumna maki mathakta convection lokhatkani haiki MLA ke Ranjit ki maike digi thong asi
साजिल्लकपना मरम ओइरगा हानदगी लेरिबा नुंगनांगबा असि हेंगलकले मरम असिना लेंगाकना सागलिबा थोंग असि अथुबदा लौथोकपियु थोंग असि नोमनिनीदा साबा नते था तरुक तरेत संगना सागलकपदा खंगहौदबासि थौसादबा माले हाइखि महांगना मखा ताबा वाहंग हंगलखिबदा चीफ मिनिस्टर पाखुम पीरदुना चलिबा सही असिगे एप्रिल फावदा BDF अमसुंग होमगार्ड यावदना पर्सनल मसिंग असि पुन्ना लिसिंग कुंट्रा सनी सुमना मरीनी हौजे हौजे MR लिसिंग तरुक सनी हुमफुगनिपान IRB लिसिंग मापन सहुम कुनगा हुमदोय अमसुंग पुलिस पर्सनल लिसिंग तरा मरी सुमना हुमबुद्रागा तरुकनी BDF मसिंगना लिसिंग मापन चामा हुमफुगा मापननी अदुगा होमगार्ड मसिंगना लिसिंग अमगा चनिपान तरागा निपानी हाइखि डायरेक्ट रिक्रूटमेंट गे हांगलिबा पोस्ट असि लिसिंग अहुम चनीनी अदुगा प्रमोशन कोटादा हांगलिबना लिसिंग अहुम चहुम हुमबुद्रागा तरेनी डायरेक्ट रिक्रूटमेंट गे पोस्ट लिसिंग अनि चामब्री यांखैगा तरेट के रिक्रूटमेंट गे नोटिस थोकले हाइखि वाहंग असिगे सप्लीमेंटरी ओइना MLA के रंजित हाई लमदम असिदा थबक लौबगी फॉर्म थाबा फॉर्म दगी सेल अदुमक खोमगतली अदुबु थबा हाइदोकपगी वादी इता तादे पोस्ट लिसिंग अनि चामब्री यांखैगा तरेट असि करंबा मतमदा रिक्रूटमेंट प्रोसेस लोइगनी हंकी मदुगी पाखुमदा चीफ मिनिस्टरना ममांगदा लौखिबा थबकसिंग हाइदोकपा हौरे हानदि इरांग लेबना थबा हाइदोकतबनी पोस्टिंग असिगी रिक्रूटमेंट गी थबकसिंग अथुबदा लोइसिलगनी हाइखि MLATS लोकेश्वरना हंगलकपा वाहंग अमगी पाखुमदा चीफ मिनिस्टरना हाई मणिपुर गे मफम 15 फायर सब स्टेशन सिंग हांगदोकलगा लेरे मफम सिंग असि इम्फाल गी हेडक्वार्टर मयांग इम्फाल थौबाल यारिपोक कक्सिंग सुगुनु चांदेल मोरे बिष्णुपुर मोइरांग चुराचांदपुर सिंहाट कांगपोकपी सेनापति उरखुल जिरीबाम तमेंगलोंग लोइतांग खुनौ नंबोलनी मसिदा नतना अतोपा मफम 10 अमदसु नौना हांगदोकनबा लुपा क्रोर निफु लाख निफुगा मंगा लाख लगा लेरे मसिदना पोरोमपाट लमलाई खुंबोंग लितान साइकुल तादुवी लिलोंग वांगजिंग हाइरो अमसुंग नोनेदनी हाइना खुमखि MLAO सूर्य कुमार हंगलकपा वाहंग अमगी पाखुमदा चीफ मिनिस्टर ना हाई ममांगी सहीगी मे अहुमदगी हौदुना थोकलिबा इरांग असिदा मियोय चनी कुनगा तरुक लैखिद्रे मियोय चामगा निफु तरुकता लुपा लाख 10 गी सेनफम फंगहनख्रे रिलीफ कैंप सिंगदा लेरिबा इंटरनली डिस्प्लेस पर्सन सिंगी मरकता कया यामना सीखरबगे हाबदो असेसमेंट तौरी हाइखे वाहंग असिगी सप्लीमेंटरी दा MLA सूर्य कुमार ना हाई इरांग असिना मरम ओइरगा रिलीफ कैंप ता लेरकलबा मतुंगदा लैखिद्रबसिंग अदुसु इरांग असिगी सैथेंग सीबा कौबनिना मखोइदसु लेंगाना मतेंग पांगहनिंगे मखोइगिदमक करी करी थबक लौखतपीबा लैबगे हंखि मसिगी पाखुमदा चीफ मिनिस्टरना मखोइदा एक्स ग्रेशिया पानबदी यादबना मखोइगी सरदा नंगननबा मतेंग पांगदुना लाक्ले रिलीफ कैंप ता लेरिबा थबक सुबा हैदबा मियोसिंग लेंगा की बिल्डिंग साबदा थबक पीदुना मखोइदा सेंथोक लंबी पीननबा लेंगाकना होनरी हाइखि धनमंजुरी यूनिवर्सिटी अमसुंग मणिपुर टेक्निकल यूनिवर्सिटी की मराइबा करी थोकलगदगी हाइबा तंबा ngamdre एग्जाम सिंग मतम साना पांगथोक्तबना क्वेट एग्जाम दा खलकलबा महेरोय मपानदा मिंगसनबा फंगहौदबा याउनरे हाइना MLA ओक्रम सूर्य कुमार ना फोंदोख्रे ngarang Manipur Legislative Assembly की मिफामदा कॉलिंग अटेंशन मोशन पुखलदुना महाकना हाई यूनिवर्सिटी असigi लन ओइबा ताराबदी महैरोय सिंगने यूनिवर्सिटी असigi अवाटपा फैकल्टी सिंग हापले हाइना तारे यूनिवर्सिटी असigi महैरोय सिंग असि एकेडमिक बैंक ऑफ क्रेडिट ता संगबगी तंगाई फदबा लैरे मसिदा संखिबा ताराबदी महैरोय सिंग असि लेबा असigi मफम अमदा हेक्तमक महै तमननबा होनबदा मिंगसनबा फंगदौरिबने अदुबु मतम साना एग्जाम तहौदबा अमसुंग एकेडमिक बैंक ऑफ क्रेडिट ता संगहौदबना महैरोय मपालमगी अफबा इंस्टीट्यूशन दा मिंगसनबा फंगहौदबा यावबा से लाइबक थीबनी हाइखे अमरोम दा स्टेट असigi अमा खक्तमक ngairaba lenga की टेक्निकल यूनिवर्सिटी ओरिबा मणिपुर टेक्निकल यूनिवर्सिटी असि सुफिबम अमदा लैरे मसिदा वाइस चांसलर रेगुलर लेते UGC ना पीबा गाइटोरी यासुद्री मदुना मरम ओरगा PG कोर्स PhD कोर्स MTech लेते लेफ्ट असिस्टेंट कोर्सिंग हांगदोकपा ngamde मरम मदुना DMU की वाथो असिगी वारोसिन पुरकनबा करी थौरांग लौखत पीरे महैरोय सिंग तमनिंगबा यूनिवर्सिटी अमदा तमनबा करी थौरांग लौखत पीरे हंखे
मोशन असिगी पाकुमदा एजुकेशन मिनिस्टर टी.एस. बसंत कुमार ना हाई DMU असी एसोसिएशन ऑफ इंडियन यूनिवर्सिटीज के मेंबर ओइबगा लोइनना UGC के 2F रिकॉग्निशन फंगलबा यूनिवर्सिटी ने यूनिवर्सिटी असिना ग्रेजुएट अमसुंग PG बेस मरी पुथोखरे DMU Act 2017 की मतुंग इना मसीगी एडमिनिस्ट्रेशन दा स्टेट न लौगदब थौदांग असी अकंगनबा खरक खक ओइबना मसी VC अमसुंग रजिस्टर अमसुंग अतै ऑफिशियल सिंगना चांसलर की मखादा यूनिवर्सिटी असी चलाइरकपने यूनिवर्सिटी असिगी VC लौननबा नोटिफिकेशन जुलाई थादा थोखरे अगस्त 9 एप्लीकेशन पिसिनबगी अरोइबा नुमितने VC असी सर्च कमिटी अमना रिकमेंड तौरगा चांसलर ना हापकदबने कमिटी असिदा चांसलर के नॉमिनी अमा UGC की नॉमिनी अमसुंग सिंडिकेट के नॉमिनी अमा यावगनी हाइरे कुमजा लिसिंग अनि कुनगा माथोइदा पांगथोकिबा DPC की फल अदु चलिबा सही असिगी जुलाई 19 दा लाउथोखरे मदुगी मतुंगदा असिस्टेंट प्रोफेसर चामा कुनमाथोई अमसुंग नन टीचिंग स्टाफ लौखिबगा लोइनना अवातपा लैररोय नन टीचिंग स्टाफ असिदा कंट्रोलर ऑफ एग्जामिनेशन रजिस्टर डेप्यूटी रजिस्टर न चिंगबा लोइनमक यावरबने DMU असी नाक एक्रीडिटेशन के प्रोसेस तौरी यूनिवर्सिटी असिगी बॉटनी अमसुंग फिजिक्स की असिस्टेंट प्रोफेसर लौबगी मतांगदा से नबखरा लेबना मदु मेंबर अहुमना साबा कमिटी अमना यंगसिलहननबा सिनखरे मदुगी रिपोर्ट अदु लांखलकलबा मतुंगदा लौखतफम थोकपा थबक लौखलकनी एसोसिएट प्रोफेसर अमसुंग प्रोफेसर लौबगी मतांग असिदी सिंडिकेटना लौबा फिरेप्ता अदुमक सवगतकनी हाइखे Mass Rally and on Rehabilitation of IDP हाइबा बैनर की मखादा कमिटी ऑन प्रोटेक्शन ऑफ मैतै विक्टिम मोरेना सिजुना वाकत खोंसत अमा थिंगनबा होनबदा स्टेट पुलिस अमदि कमांडो सिंगना IDP सिंग सखिबा थवंग अदो पांगदबगी मितंबाल सिंगतना चटकदबा लिसतनि हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुरना फोंदोरकले फोक्सना थादोरकबा चेरोल अमदा मास रैली ऑन Rehabilitation of IDP हाइबा बैनर की मखादा कमिटी ऑन प्रोटेक्शन ऑफ मैतै विक्टिम मयुम मकई मैना तुमना मै थादोक पिख्रबा मतुंग थवाई हिंगनबा हाइदुना लांजेनरकलबा अमदि रिलीफ कैंप संजफम लौदुना था 10 मरी हेना अवा अना कया खांगदुना लेरकलबा मियोइसिंग असिना मसागी खोरी नावफम ताकिबा मफम अदुदा अमो हना खुंदा लेताबा याहनबियु हाइदुना डेमोक्रेटिक ओइबा मवोंगदा सथकिबा खोंसत अदुदा सरुक याकिबसिंगदा मियोइबगी मिनुंगसी अमत यावदना सा संदा फुबदौना फुबिखे मसिदगी हेंदोक्तुना आइडियल गर्ल्स कॉलेज अकामपाट की कैंपस ता पुलब होइजिंदुना खुदहनबा ngamlaroy खनबा अहल लमन असोन अना ई नौरिबी चाजेनबी सही नौरिबा अंगांग सिंग कया लैरिबा रिलीफ कैंप अदुदा स्मोक बॉम्ब टियर गैस लबर बुलेट अमदे लाइफ राउंड कया कापतुना अकी अखंग नंगहंदुना अमदे असोक अपन नंगहनखिबा हाइबसी मणिपुर पुलिस अमदे पुलिस कमांडो सिंगी ख्वारिगी पांगदबा लिसत अदु उथोकपने डिस्ट्रिक्ट पुलिस असिगी ऑफिसर सिंगना खोंजंग लोइसिंग अदुदा काहेनबा थवोंग सिंग सथदना इंगना वारी सानादुना इहौ अदु नमथनना बहनरंबा ताराबदे मियामना थागतनरंगदबनी हाइखे अमरोमदा हौखिबा कुमजा लिसिंग अनि कुनगा हुमदोगी मे अहुमदगी हौरखिबा चिनकुकी नार्को टेररिस्ट सिंगना मैतेगी मथक्ता सथरकपा एग्रेशन असिना मरम ओइदुना मोरेदगी लांजेना दुना कामपाट की रिलीफ कैंप ता लेरिबा इनमेट सिंगना मखोइगी पेंदबगी खोलाव खरा लाउदुना डेमोक्रेटिक ओइना संसनखिबा खोंजंगदा मणिपुर पुलिसना सथखिबा काहेनबा थवंग अदु कोऑर्डिनेटिंग कमिटी ऑन डिस्टर्बेंस फ्री एजुकेशनल जोन डिमांड नसु अकनबा मौंगदा कंडेम तौखरे कांगपोकपी डिस्ट्रिक्ट अनालायंगी पोलम हिदाक लांगथक पुसिनबदा थिंगबा पीबा लेते हाइना मणिपुर केमिस्ट एंड ड्रगिस्ट एसोसिएशन DCDA गे जनरल सेक्रेटरी जिसमनी थोक्सोमना फोंदोरगले हौकिबा सही अहुम लोम असिदा
Awang Nongpoi State Singi Oina Paikat Kiba Saukhat Thaurang Sing Natraga Project Sing Amadi North East Region Asida Paikat Pa Saukhat Thaurang Singi Damakta Kaithokpa Senpham Singi Matangda Marik Sumba WAPHAM Thamnanaba Rajya Sabha ki MP Lesemba Sana Zaubana Parliament Pukhatkre MP Lesemba Sana Zaubana Supplementary Question Oina Haukiba Chahi Ahum Asida Diplomat of North Eastern Region Donor Ministry gi Maikidegi Awang Nongpoi State ta Diplomat Work Natraga Project kaya paikat pa laikrabagi haiba WAPHAM pukhatpaga loinana region asida paikat kiba project singi matangda marik sumba WAPHAM thamnanaba mari leinaba minister gi pukning singsinkhre wahang asigi pakhum piraduna donor minister GOT Raditya M Sandiana Fongdokibada North East Region Maroin Arunachal Pradesh na state sing asida laiba asigi Historical, cultural, amadi economic agenda da maru oiba mafam ama kalli haikina fongdoraki. Consortium of Manipur Petroleum Product Transporter Fraternity amasung Return Outlet Dealers singna tongan ba demand sing taladuna sangsin ba hokiba thau sing ba lepagi khongjangda petroleum product diverse singsu yausin khiduna malom depotagi retail outlet singda thau thaba lepre haide IOCL, BPCL, SPCL, Nayara Energy ki apunba Consortium of Petroleum Dealers Fraternity na makoi da puba thangba ngamloi dauba demand kaya tawsilakpagi mayokta makoibo matik saba security piduna aki akhang lehanbidana petroleum ki pothok sing pusilakpa yahanbiu haiduna Prime Minister, Home Minister, Chief Minister, Chief Secretary amasung DGP da ibet cherol pisin kibat laikrabani Masigaloina Chief Secretary amasung Manipur Police ki makok thongba official sing amasung CRPF ki official sing yauna unaduna wari sanare tangkak anirak thokna wari sanaba aduda yanaba purakpa ngamdabadagi khongjang asi sangsilakpani khongjang asigi ngarang ahoba numita consortium asina sinduna dealer sing amasung transporter singi oiba wakan mifam ama Kaisangpat Lemajam Laikai Community Hall da pangthoki wakat mifam adu makhoi demand sing iba plega sing amasung banner sing thet ki hairi Indian Constitution ki makhada laiba schedule caste amadi schedule tribe ki miyoi singbo sothaba furup ne haiduna ahenba kota piriba si state singna magi state lairiba lairik laisu haiba sel paiba amadi socially advance oiraba miyoi amadi mung manung singdadi pidanaba Supreme Court na khanghankre Supreme Court ki judgment asi ngarang Chief Justice Chandrasud na lusingba judge taret ki bench amana warep laukibani hairiba bench asida Justice BR Gabai Bikramnath Mela M Trivedi Pankaj Mithal Manoj Mishra amasung Satish Chandra Sharma yauri wayal asigi matangda pawmisida wangang laduna Justice Gabai na hai leiba asida SC amadi ST gi marakta suka hena khudong sadaba kaya marum leiri makhoi gi haksing adu khara hena sel paiba yaitong phamdongba adubo AC ST gi makhada di leiba miyoi singna khudong saba loduna leiri masi thengnana ba wayal asi takhibani haina phongdokhi Bishnupur district ki thanga Khuljem Lekaida Singning Kharakpadagi Lambi Phauna Bada Khudong Sadaba Thokpada Natana Ningthaujam Nabachandra Kawa Miyoi Amagi Saksang Amasung Toilesu Sok Lehade Masigi Sumatakta Thanga Khuljem Moirang Tongbram Amasung Khoirom gi Miyoi Lising Ahumlom Sathok Sasin Tauriba Lambisu Namtharakpana Sathok Sasin Taubada Khudong Saraktre Mari Leinaba Authority Amatana Ngarang numidang phawba mafam aduda laktuna yangsinbagi paw leitri haire Ngarang akam pata leiba Ideal Girls College ta hangduna leiriba relief camp ta leiba inmate singna chatkiba khongsat amada Manipur Police na tear gas smoke bomb na chingba kaptana tangkhaina na bahona badastan Ideal School da mahai tamliba pikliba mahiroi simbu aki akhang phawan kiba amade nanghan kibagi thawong adubo mahiroi lup tarukna yaningdaba phongdorakle Misa miyamna democratic oiba mongda wakat kya puduna chatpa khongjangda security force singna makhatana kahanba thawong chatharaklabadi tumina leiroi haina coordinating committee on Manipur integrity kokomina phongdorakle
कोकोमीगी मीडिया कोऑर्डिनेटर न थादोरक चेरोल अमदा हौजिक थोलिबा इरांग असिना मरम ओइरगा मोरेदगी लांजेनरक्तुना हौजिक अकामपाटकी रिलीफ कैंपता लैरिबा इनमेसिंगना मखोइगी मयुमदा हंजनबा याननबा लेंगाकना थबक ओइना पाइखटपियु हाइबा डिमांड तौरदुना मियामगी ओइबा डेमोक्रेटिक ओइबा खोंगचत अमा चटपदा सेक्यूरिटी फोर्सिंगना मिनुंगसी यावदना नोंमै टियर गैस मोक बॉम यावना मिचम मियामदा कापसिंदुना असोक अपन क्या नंगहनखिबता नतना मीडिया की रिपोर्टर अमदा तमथीना ई ताबा मखै फुखिबा बॉम नोंमैगी मखोलना मनाक नकपदा महै तमदुना लेजरिबा महैरोइसिंगदा अकी अखंग पीबगी थवंग तराइना लौदे अमदी कंडेम तौई थौदो अदुदा चेनरिबा सेक्यूरिटी पर्सनल सिंगी मरक्ता लेंगाकना मतिक साबा एक्शन अथुबा मतमदा लौखटपियो रिलीफ कैंपता लेरिबसिंग असी अवाबा पोलुम कया अमा कोकथक्ता नंदुना लेरिङै सैरक असिदा मखोइगी अवाबदु खरदंग ओइरबसु कोहनबिननबा मपी मपा ओइरिबा लेंगाक असिगी लुसिंगबसिंगदा डेमोक्रेटिक ओइबा मौंगदा वाकत जबा लाकपदा सेक्यूरिटी फोर्सिंगदा ताथी ताओइना तौबिबा हाइबसि डेमोक्रेसी चलिबा लेंगाक अमगी असेंगबा लिचत नते हाइरे तंपाकी मिचम मियामना डेमोक्रेटिक ओइबा मौंगदा वाकत कया पुदुना मियामगी ओइबा खोंगसत अमा चचबा असिदना सेक्यूरिटी फोर्सिंगना अरैबा थौना फुदोक्तुना मियामगी वाकतपो नोंमै टियर गैस मोक बॉम सिजिनदुना नमथननबा होनबा अदुगा चिनकुकी नार्को टेरोरिस्ट कांबुना मैतै मियामगी खुल कया युम कया मै थादुना मिचम कया हातुना टेरोरिज्म के थबक चथरकपा मतमददी स्टेट फोर्स अमदि सेंट्रल फोर्सना करिसु तौदना तुमिना येंगदुना लेबगी थवंग असी असेंगबा मियामगी लेंगाक अमगी लिसत नते तंपाकी मिचम मियामगी दमक सेंट्रल फोर्स अमदि स्टेट फोर्सिंगना मतिंग फुदोक्तुना सेक्यूरिटी फोर्स अमगी चपचाबा मथौ अदु मैतै मियामदा लंदारकलिबा चिनकुकी नार्को टेरोरिस्टिंग कांगबोसिंगी मथक्ता चपचाना खुद हंदुना मथौ पांगथोकलंबा थोकलबदि नुमित मंगानी फावबगी मनुंगदा मणिपुरदा थोकलिबा इरांग असे लोइसिनबा यारंबनी हाइनसु मखा ताना फोंदोरकलि लंबी की खुदोंथिबा थौदोक अमदगी सोक्तुना लेरिबा ISTB की पाउमी थांमैबन युमनाम लैकाइदगी कुमारजित्ता थांमैबन एसीगी MLA खुमुक्सम जोय किसना अंगंबा सेलगी मतेंग पांख्रे लिलोंग हायर सेकेंडरी मद्रासा के केमिस्ट्री की ओजा अमा नौना ट्रांसफर ऑर्डर थोलकलिबा असी पुंग निफुगनिपान फावबगी मनुंगदा कक्कदबनि हाइना ngaraang mahailoisang asigi masing yamlaba mahailoisingna khongjang sangsinkhre Judicial Meta Market na Ayang Lema Women's Welfare Association amasung nambol lema pokpam mayrapai bisinga khusam na duna ngarang ningthem pukri mapanda miyamda grocery item sing ataba mamalda phanghan khre hairi Pradhan Mantri Awas Yojana Gramin PMAYG lisingani kunga humdoigi Mars da yum saba yaragani haina list thokpada yauraba beneficiary singi ahanba phase ki senpham phangan biu haina torbung GP gi beneficiary singna appeal tawrakli housing makha tarakpada amuk mapan gi ba pausing bijari Sahi ani gi mamangdagi Russia amadi Ukraine leiba ani gi marakta kanba mongda songnarakiba lan asida Ukraine da chauna amang ata thokibaga loinana leiba miyam kham thengna wanari basi yenglaga Ukraine gi president Volodymyr Zelensky na
lan asigi matangda wari sananaba khaurang nangaiduna leiri haina Ukraine gi media gi report amada phongdorakle adubu wafam asi kadai phawba sumbagi haiba chapsana khangba ngamtri haire Sahi asigi lakliba November manga da pangthokadoriba America gi president gi mikhan naksalakpaga loinana Democratic amadi Republican Party ani gi marakta akanba mawngda hunaduna ngangna sangnarakpagi saruk ama oina Donald Trump na Kamala Harris po Black la amuba jatira natarga India machara haiba wahang hangduna Kamala Harris po ikaiba pikre Russia amadi Ukraine laiba ani gi marakta sahi ani hena soknarakiba lan asigi makha tarakpa oina Russia gi lanmi singna haukiba numit kharani asigi manungda nuclear exercise ke thabak amuka hena kangkhatkhre Gaza da Israel na sathakiba airstrike ta Qatar da base tawba al Jazeera haiba channel amagi journalist ani laikidre haire Gunia gi hanagi military gi leader Mausa Dadis Kamara mioi bagi minung sigi wang mada thabak tawki haibagi maralda leiba sigi court amana sahi kun jalda thazin khre sahi ani case satharakpa matungda court na warep asi lawrakhibani mahangna military leader oiringai kumjali sing ani mapan gi matamda mioi sama yangkhai taruk lom tamthina hatki nupi chamusumna mapal lomna nupi oibigi ikai khumnaba manghan bikhi hainasu pau asina makhatari Hamas ki lusing basmal Hania bo Israel na hatraba matungda ngarang ayu angan badagi hauraga Iran gi mioi lising kya na aroiba mathongam pangthokpagi saruk ama oina rally satuna awaba phongdokre China amadi Taiwan laibani gi marakta hokiba chahi kharagi mamangdagi lamgi wahauda muknaduna lakkiba asige makha chatharakpa oina lepa leitana China na Taiwan da ki khangpibagi chatharakpa thawong oina ngarang su Taiwan gi border da fighter jet kunga mapan paisilakpaga loinana warship tara hena su thawjilakre haire China na chatharakliba thawong asigi chapchaba pakhum pinana bagi damakta Taiwan gi maikidagi su fighter jet warship siznakhibaga loinana missile fawba deploy tawduna China ga chapchana thengnana ba sem sakre haire malem gi leiba kyada kanba mongda lan sokna baga loinana Cold War thoktuna awaba fibam da leiriba talak asida chahi kaya gi mamangdagi Myanmar da thokliba irang asina maram oiraga leiba si machet kaya thokna kairaba yabagi fibam amada leire Malem gi leibak kya da human trafficking gi achoba issue kaya mayok nari matam asigi naha singna yamna pamnakiba motorcycle zawa yedi gi anauba bike launch tawkhre bike asi nauna engineer amadi design tawraduna advanced technology sing yawhanduna market ta atei atopa motorcycle singa sangdamnaba yabagi phibamda puthorakhibani Venezuela gi nauna khalaba president Nicolas Maduro amadi Space X amasung Tesla gi mapu Elon Musk anigi marakta sauna ungkanarakpa hengalakpadagi Nicolas Maduro na national television amada Elon Musk ta hakthengnana phunabagi challenge tawkhre haire Britain gi Downing Street ta thokiba violence ki protest asigi matangda leiba asigi Prime Minister Keir Starmer na police official singi oiba khanaba mifam ama kauduna khana naina khre iho adubu thoanana bohanabada saru yakiba mioi chamara police na fagat khre haire iho asi England gi Southport city da nupi macha ahumbo mioi amana thangna thinduna hatkibagi thodok adubu yaningdaba phongdok laduna haurakkiba iho aduda violence ki thabak sing satharakpana maram oiraga police singa su chawna muknarakkiba thodok asi tholakkibani haire Hauzik fawbada mioi mapan sikraba loinana city asida sathina ising thuman kiba Delhi da nong kana surakhiba sida anauba parliament building asigi yumthak nong yurakhiba utpa video sing tholakhibagi matung ngarang Samajwadi Party chief Akhilesh Yadav na BJP da takthakre lupa crore lising amarom changna sakiba building asigi
Kotjakta dum mawongi mingselgi yumthak amadagi nong yurakhiba amasung madu blue machugi batil amada yaba utpa video ama mahakna puthokibani. Mikhal Singh contest taunanabagi minimum age hauji kunga manga oribasi hantha hananabagi damak akanba demand ama tauraduna sagol se numita parliamenta AAPG MP Raghav Zadana haikre India gi population gi average age asi yenglaga leiba asi malem gi manungda khwadi naha oiba leibak singi manungdagi amani amasung masi utpa representation leifam thoi haiki. Aviation gi hiramda business tauba laithok hanba du hena fagat hananaba chahi mabudra suraba aircraft act adu mahut sindoknaba government yumja kaisa numita bill ama lok sabha da puthokre. Lieutenant General Sadhana Saxena Narayana Director General of Medical Services oina hapada ahan manupi adu oikre. Mahak Director of General Hospital Services Armed Forces oibadasu mahang nahan banupi ni. Maduda natana Western Air Command ki Principal Medical Officer oiba ahan banupi adusu mahak na oiri. Delhi gi mafam kya marumda nong kana surakhibadagi ising thumduna naha leiba ki konung asi chap lepkhre city asigi mafam kya da record oina nong sukhi amasung India Meteorological Department na Delhi gi damak red alert ama thokre miyam bo soi angam thoktana ba yum manungda leinana basu khanghan khre hari. Kerala gi Wayanata sathiraba landslide singi matung mioi chani ga mapudra hena lekhidre aduga hojiksu mioi chani rom thiba khangdana leiri hairi. Leiba square meter lising marifu hena ningkhairaki amasung madugi leibak mayam adu Iruvai Puja Turen Paringda meter kilometer nipan sangna senthaki. Kerala gi Suralamlada nongkana subagi ahoba makholna ninki amasung rok singadu singdagi nanthaki. State asida sing kyamarum lei lam adugi tangkhai henbarom di degree kun hena ngamba kayamarum yauri. Rescue operation sing hojik sathari Army NDRF amasung State Emergency Services na mafam kyamarum da nong churabasu relief amasung rescue ki khudong thibat thabak adu makhatana sathari. Isingna pathoklaba turel singda khudaki oiba thong sing sakre amasung wayanat ki leibak ningkhaibagi thodok sing thoklaba khun masa sing aduda nungjaw sing amasung leibak singi mapai sing adu lokthoknana excavator singna leptana thabak sathari. Mafam kyamarumda rescue team singna miyam butek da kaidana lokthoknana ba thauri sing sizinaduna human breathing sari hena khudong thiningai oiba mafamda mioi singbo isingna patholaba turel ama lanthoknana ba una saba platform singda phamhanduna thambasu yauri. Makha tarakpada sanabagi pau taminase. Paris lisingani kungamari Olympic Games ki ngarang pangthokiba fencing gi men's saber men's team event ki final da mai paktuna South Korea na title defend tawkre. Nupi gi tennis da world number 1 Poland gi Aiga Swiatek China gi Zhang Qinwen gi makuta semi final da mai thi hore. India Tour of Sri Lanka gi manung sana sana ki ba match ahum gi T20 International Series ahum sino da laukraba matung ngasidagi sanaba hogadariba one day International Series su India na launana ba mijeng thamle. Sri Lanka gi series asi nauna head coach oina appoint tawkraba Gautam Gambhir gi ahanba assignment ne. Match ahum gi ODI series asi Colombo da sanagane irai numita sanagada ba ahanba ODI match ke mangoina na senior sanaroi maroina skipper Rohit Sharma, Virat Kohli, KN Rahul amasung Kuldeep Yadav mafam asida thungkre.
Germany gi skipper Niklas Wellen na angan bada sankiba amata ngaraba goal gi mateng na Paris lising ani kungamari Olympic Games ki nahan atheng bada sana ki ba women's hockey competition da Netherlands po pansil ama sunoda maiti ba piram laga quarter final da mapham kankhre Bahanesa Gailes na ani suba hapta sankiba amata ngaraba goal gi mateng na Canada na Colombia bo pansil ama sunoda maiti ba piduna Paris Olympics ki women's football competition da quarter final sangkhre Union Sports Minister Mansukh Mandaviya na sagol sa numita Paris lising ani kungamari Olympic medalist shooter Sarabjot Singh bu lupa lakh kungamanga piduna taram na okre Indian shooting contingent na Paris Olympics da makata na medal fangbaga loina na sagol sen numita kusale na nupagi 50-meter rifle 3 position inventa bronze pangkre mahaki medal asna Paris Games da India gi oina ahum suba medal amasung ahum suba bronze oidi atopa shooter Manu Bhaker na nupigi 10-meter air pistol da bronze logduna India gi account hangki bane masigi matung Manu amasung Sarabjot na 10-meter air pistol mixed team inventa ani suba bronze phangki bane handak kes na single Olympic edition da India gi oina shooting da medal ahum lauba han bane masigi mamang da Gagan Narang amasung BJ Kumar na 2010 London da bronze amasung silver phangki bane boxing da kg yankhai gi kanglup da world champion anirak oikrabi India gi Nikhat Jaren gi Paris Olympics ki campaign round of 16 da loisin khre Olympics da han boy na saruk yaki bi Nikhat pu Saina gi Asian Games gold medalist Wu Yuna Nims decision da mga sunoda maiti ba piram khibane Asari da Pravin Yadav individual men's recurve invent ki ahan round da set da maiti duna leihore Yadav po China gi wen chaw na taruk suno kunmapan kunipan kuntra kumapan kunipan kungatarek state seta maiti ba piram khibane Indian race workers singna games asigi 20 km inventa anemba thakta performance pekre Badminton da Indian badminton star Laksa Sena atopa Indian ISS Pranoy Buthoiduna quarter final sangkhre masai se kunithoi suruba Sena stek game da kunma thoi trai thoi kungama thoi tarukta mai pakhi bani Paris Olympics nupa hockey competition gi group stage da India ahan boy na maiti banangkhre games asida mangjil tharam labasu world champion Belgium na India bo pansel ani amada maiti ba piramkhi Tamil Nadu na yumbu oiduna pangthokiba kunlumdoi suba junior national wushu championship ta Manipur overall team champion oikibaga loinana taulu inventa su champion oire Andhra Pradesh na yumbu oiduna Visakhapatnam gi Rajiv Gandhi Indoor Stadium da pangthokadaba tare suba national cadet taekwondo championship ta saruk yanana ba state ki team Imphal thadokre Amaram da Uttar Pradesh na yumbu oiduna pangthokadaba sub junior national Kuras championship boys and girls da saruk yanana ba Manipur ki team lauthok le haire Amadi sub junior girls football team sembagi thoki ba order gi makha tarak po ina nupi macha ne ngasi report tawrana ba phana khanghan khre State Association asigi cherol gi matung ina ampha gi Salam Nanao amasung YWC Langthaban gi Laisrom Sonia August ani gi ayuk pung 3 ta artificial turf ground lamlong thongkhong da laktuna official sing da report tawgada bani haire Loslakpada maroiba pa umhana Jiribam da mar amasung maitai sing khut thana da bahaina warep lakre Silsar mifam da paite thado mijo amasung maitai ga unakre hari Transgender singi survey chatha bahukre
Relief camp ta leiriba singna yumda hanbiu haina rally satkhre police na fubada paumi ama tear gas kapada mahairo yauna tara soklei bom nongmai gi lani hekta hanjil hanba yaba natte haina chief minister na phongdoktre lona yadaba thong sabada lengak ni yengduna leibagum tauri haina MLA ke ranjit na phongdokhiba wafam da thong sabada sel thadaba masak khangle haina chief minister na haikre SC ST gi fibam phaba singda reservation pidana ba ko na khangan khre hari driver singda pump singda thau thaba lepkhre parliament MP sana jaubana saukhat thorangi maramda pukhatkhre amadi security na ahen ba thawong sa tharaglabadi tumina laithokloi haina ko komina phongdorakle police na kanglon ngak tabi kudam phangi haina MCPCR na so phongdokkhre Pijariba pausing asiga loina na hauziki di nukti fongliba pause sindagi lokthok saba maroiba pausing miyam da pija balo shinjari hauzing makha tarak padang asigi matamatang WAPHAM amadi RASHI gi thorom amu tamina se thorom asigi maoina naten ba bre amatang mayam dagi losai Haugi tilhat hidak singda anoba yawal purak liba. Khwaidagi noba tilhat hidak kebuka. Sigi haiba hidak che charu de si charu go to si kara tin jiban ramon lete ko tejibo awon lagai maibam inao si wahi ngata ni si pathari je koi wahi de tara dum patha dawne ai tari lakon ji loi tai ai dani ta da sigi hidak sigi maming je kibuka go lawi ba koi kaching koi gi ha jo ma kaga inao ja de lawi ha cha da to khai dana adon sai kim ne ha da hab dong ne mo masang yoi din asi dum chai ni amda ta de koi gi kura ka do adu di chai ba dum chi wahi do mana puk to ne adu manam ha do boda ga we sigi hai ba hiyak che charu de si charu go to si kara tin jiban ramon le de fong chen chen na chi di ai charu ji pa mu ye ba di jam pha ba hidak ni da hadak hidak ji di Pham Oyan Bros Thangal Bazar amadi manak nak patilhat hidak yon pham sing RIMC Rashtriya Indian Military College Dehradun amadi class 9 da Sainik amadi Navodaya entrance crack tawbiningba fawbiningba angang sigidamakta leijare redefine coaching corner Redefine Coaching Corner asigi mahiroi Moirangthem Arnika Devi Khangabok Kulakum Leikai asina North East tagi ihan hanba RIMC clear tauba RIMC changba ngamkhibi adugumba satri moirakhi asida sunatana class 9 Sainik entrance ta Redefine Coaching Corner gi mahiroi Rones Athokpam 2023 gi oina OBC gi state topper amadi Naurem Rakesh Sachin Laishram amadi Manimatum Moirangthem na 2024 gi oina state topper tarakre Redefine Coaching Corner gi selection rate 2023 gi oina chama selection rate phanganba ngamkhi chaliba sahi sigi session July 15 dagi 25 fauba admission gi matam thajari Redefine Coaching Corner gi thamjari bu khudong chaba singdi full complete course in 5 months for all 6 subjects with foundation course weekly test frequent interaction with ex RIMC and ex Sainik candidates hena khudong chari badi RIMC amadi Navodaya dagi pass out torulabo ja singna takpi tambigani khudong chaba si lobi nabi damakta contact tawbirau 9862442741 natraga 8974847049 natraga parents singna Redefine Coaching Corner Khambok Sorowang near Committee Hall Thobal the Lengbirektuna akupa marol khangbiraba yagani kaubiraganu Redefine Coaching Corner ngasi mag lengsin biduna khudong chaba sing asi lobiu Tada, engkau sih mahal sambil di bro. Tan di ini mang di dunia. Mani tada, kong cok lagi sin. Break ki matung da muka hana taram nau sari, hauze mulan thok sari, matam gi WAPHAM.
ngasi gi matam gi ahanbada laukhachari election campaign da cookie sing da pikhiba thajaba thabak ta onthok naba honarakpa handak pangthokiba lok sabha mikhal da outer manipur parliamentary constituency gi mireb oikiba congress ke alfred ke atharna churasanpur da election campaign chathabada mahangna karigumba mai paklabadi haujik thokliba irang asigi waroisin purakna ba honagani cookie sing gi demand phangnana ba honagani hana voter sing da thajaba pikhi election fund haidokpada alfredna mai paktuna MP oirakraba matung haujik pangthokliba parliament ki budget mifamda saruk yaduna July 13 da Manipur ge haujik thokliba irangi matangda prime minister gi mafamda pendaba kaya thamki MP alfredna Manipur da thokliba irang asigi tangdu leitaba shanti puraknana bagi damak lemhauriba MLA nifuga mapandagi mi amabu chief minister oihanbada asuk loriba karigino haina prime minister gi pukning singsinkiba do mahangna election campaign da cookie singi demand phangangani haina thajaba pikhibadugi ahanba khongthang lokhalakpani lawi migrant chin cookie jo narco terrorist singna haukiba chahi lising ani kunga humdoi gi me ahumdagi manipur miyam gi mathakta landaduna manipur gi manungda cookie singi oiba tonganba leibak jalengam natraga separate administration semnabagi landar khiba tha tara manga mapung pharba phawba loikham naidaba lan sathari landarak liba cookie singi demand da manipur chief minister N Biren sindok pasu yauri alfred na election campaign chathabada mahangna mikhal da mai paklabadi cookie singi demand phangana bahona gani haina thajaba pikhiba ado thabakta onthoknaba haujik chathariba chahi asigi parliament budget mifamda manipur chief minister sindoknaba taksin khiba ado nakan namategi oiba manipur gi apunbagi saktam thugainaba hu kambani haibada haiman bathokloi MP Alfredna chief minister sindopugi WAPHAM pukhalakliba asida nainaningai oiriba WAPHAM de cookie singna war crime chathaduna separate administration talibasi karigumba chief minister sindok labadi makhoi gi separate administration gi demand gi khongphamdagi MP Alfredna handok hanba ngamgadoribra haibasini chief minister na manipur miyam gi hul khangna yelau missing kannaba amadi apunbagi saktam ngaknabagi pandamda mitop khandok naba mayai gaba chinjaktagi miyamgi punsi kannanaba popi thaba amadi drug lalonba thingnanaba war on drugs ki lanjang sathaba amadi Indo Myanmar border lansilakiba chinkuki kanglupki migrant immigrant singna chingi tongan ba mafam singda umang kokthokhtuna anoba khulsing semgatuna khunda leita sinduna neo colonialism ge warfare sathaduna ising ichawgumna missing hengal hanbada natana ecological imbalance wehalakiba thingnanaba thabak lokhalakpadagi immigrant cookie singna lan horakibani haibasi miyamna khanglabasu outer manipur gi MP na khangba ngamdabasi laibak thibani manipur gi apunba saktamda singna rakhibangi isuda politician singna politics sanabagi mahut apunbagi saktamda singna rakhibagi mayokta punna lepminaduna lanthengnaba mathau tai political party singna magi party ki khudong saba lawnaba honabada landarakli basingda tongsinba tarabade adugumba party adu apunbagi saktam thugaiba pamba miyam gi yeknabani haina lawroi dobagi maram leite politician singna maraibak maramdangi saktam ngaknaba honabagi mathakta chawkhatpa tangdu leitaba lamdam ama oihananabagi damak lawkhatpham thokpa thodang adu khaktang lokpham thoi politician singna kanglup machel gi marakta singsep thajinduna communal riot amadi apunbagi saktam mase tahananaba honapham thokte asigumba makhal gi wakhalon chenba politician adu asengba politician ni haina miyamna lawde haujik thokliba manipur gi wathok asida center amasung state ta lengak lon gi chukli paiba party amadi opposition da leiba party singi marakta khudong saba launa bohanabada miyam da samam nahanba amadi khoisaunaba pokadaba wafam sing chin kangjegi hunna ngangnaba amata tokpham thokte maraibak amagi miyam gi yaifananaba khanba asengba politician lusingba singi maraibak amadi miyam gi yaifananaba khanbaga loinana apunbagi saktamda singnarakpa singi mayokta leiba ngaktani
Manipur gi politician singi mafam dasu wakhalon asi leirabadi tangdu leitaba lamdam ama oihanba ngamgani haibu WAPHAM ngasigi matam gi WAPHAM gi ahanbada thamjari. Mathangda amuk lokhatsari Union Territory ahum thugaiba mareibak masana Manipur gi lam yenthokpada tumina lehaningde. Ningsing bathok traba matamdagi hona Manipur maning makha tamba leibak ama oina leirakhi. Maning makha tamna panba leibak ama oibagi kanadasu tangjarude kanadasu haijarude. Aikhoigi pothokna hingnanaba honajaba amasung aikhoigi leibak ngaksabagi thodang yelhomi singna lauraga lai. Manipur gi ning tamba ngaknanabagi damakta masing yamlaba awaga thengkhang kayarakta lan soknakhibani. Thengkhang kayada khuntak lansibagi thodok thokhi miyoi kyagi punsi mangki miyoi kaya ama lanjenabagi tanpham yauki. Adubo aikhoigi apunba amasung hotnaba kanbana maram oiraga awasingdagi aikhoigi ning tamba munba ngamki amasung Southeast Asia da mangal naiba leibak ama oiramki. Matam maduda aikhoigi foreign policy yeknaba ngakthoknanaba lanmigi kanglon amasung thabak su nombagi culture sing aduna atopa leibakna Manipuri masa singbu ikai khumnana loinarami. Karigumba matamda aikhoigi territory yamna chaurami haujingna Myanmar gi Mandle haina khangnariba asi phawba Manipuri singna loksilami. Assam gi charu kayamarum loksinduna haina humna panba ngamlami. Makhoidi lairaduna kumjali sing amaga chanipan mabudraga mathoida Manipur gi ning tamba ngaknanabagi damakta British ka soknakiba lanfam adusu aikhoi pumnamakna kawba ngamdribani. Maraiba ki ning tamba ngaknanabagi damakta British na thauri yalaga hatkiba aikhoigi athobasing amasung Kalapanida athoba mayam ama loi thakibagi thodok thokibani. Saukraba India hairiba leiba asigi mafam amatada British na akanba lan tawkide amasung lan lauthokpa leikide. Adubu aikhoina pisak pi hairiba Manipur asidi British na haunabi matung ina lan lauthoklaga lantheng sathakibani. Asumna aikhoigi semilon aikhoigi ireipak ngakpagi kanglon aikhoigi mahai masingi kanglon amasung ana laingi kanglon pumba mipal tangdana semgatlaga nungai yaifana palamba leibak ama oikhi. Adubu Manipur na India gi saru ama oikraba tungdagidi karamba matamda aikhoigi Manipur si nungai yaifaba punsirol amada leigadage haiba khangba ngamde. Ngaihak leiraga Manipur gi ngamkhai kaigadore haiduna wakat mifam phamgani wakat khongsat chatkani Delhi da chatlu Prime Minister gi makhong kolu so haina lawnagani. Asigumba thodok wathok sing asigi marakta haujingna amu kanglup ki irang thoktuna khudong sadaba phibam ama mayokna halaga thamle. Guwahati da best over TV channel Northeast Live da sandorakpa 59 Saikot Assembly constituency dagi BJP gi MLA Pauli Elan Haukip ki WAPHAM asi Manipur gi major community oiriba maitei singda karemna baga chap manai. Mahakna phongdok liba Manipur thugairaga Union Territory ahum semlaba matamda ing tapa purakani haibagumba WAPHAM asi hanadagi hauna I karaga leiriba maitei singda amuk na haunana sauba hengat hananabagi ithil pibani haina lauba yai. Masina maram oiraga Manipur da ing tapa purakpagi matam thengthagani amasung matam amada hekta irang thoknaba machak oihalli. MLA Pauli Elan Haukip lamdam sigi elhomi nate adumoinamak mahak amasung mahaki kangbu asi Manipur da matam sangna leiraklaba aduga haujingna India gi citizen ama oiba misakni. Mahakna BJP gi MLA oina mai paglakpadagi thengkhang kiyarakta kanglup naibagi wakhalon senbagi mami tai haujikti mahakna ngangthorakliba WAPHAM khara asina mahaksi kanano haibatai. Manipur state asi mahakumba mitop amana thugaiba amasung Kuki Naga amasung maitei haiduna kanglup ahum thoklaga Union Territory pidragadi irang nem loiga na hekta tarai na haidokpa ngami. Matang asida panjanang liba WAPHAM di India gi oina yengbada kanglup furupta state semba
ꯂꯥꯟꯃꯤ ꯊꯝꯕ ꯇꯣꯛꯈ꯭ꯔꯦ ꯂꯥꯏꯅꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯁꯦꯝꯕꯁꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩꯒꯤ ꯀꯨꯀꯤꯒꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯃꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯊꯣꯛꯍꯟꯕ ꯌꯥꯕ ꯑꯃꯁꯨꯡ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯃꯌꯥꯝ ꯑꯃꯗ ꯍꯨ ꯆꯥꯏꯁꯤꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯅ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯃꯇꯝꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ Thagasari mayam pumnamak ngasi ase ingengi kunipani panba yaifaraba August ki tang ani irai numit asigi rasifol mayam yengminasi lokhasage hanbada mes rasi tokhai taganba aranba tahanba numitni sel pithok pisinda haisingani migi mateng pangludaba phagani thabak macha masadi fangthoklagani pakhang leisabi singi oina mot khenagani Mahiro singi oina hotnaningde Bris rasida khudong saba mayoknaba sel phangba matam kuinadagi khanjarakpa maipakpa mingsat hengatpa achoba singna sanbiba nungsibiba numitni santi leiragani pakhang leisabi singi oina su nungsinagani Mahiro singi oina su loksing hengatlagani Methun rasi haksang wakhal thabak thoromda maipakpa lusingba singna nungsibiba numitni sel phangba mal leisinba yaba sak khangbiba hengatpa numitni pakhang leisabi singi oina amata oiragani mahiru singi oina body saukhatlagani karkat seksina haisingna hona jagani pangthokningba thabak kharadi pangthoklagani athapa chatpa mi tinabadi kanaba phangani imungda ingna leiragani pakhang leisabi singi oina mot managani mahiru singi oina su hotnaninglagani Singha rasi thabakta sayetnaba sel chatpa kok saba numitni tinaba singna yengsinba kalakpa numitni thabak macha masadi pangthoklagani santi leite pakhang leisabi singi oina muknagani mairu singi oina wakhal faksingani kaina rasi thabak thoromda section jagani apanba yaikhaiba thengnaragani makok oiba singnadi chanbi lam chatpa mi tinabadi kanajagani imungda charang nagani pakhang leisabi singi oina lau tongnagani mahirui singi oina wakhal sangloi tula rasi thabak thoromda chaukhatpa maruptagi upai phangba singtha bibada yawba lusingba singna nungsibiba numitni changyeng-nabada aphaba phal phanglagani pakhang leisabi singi oina nungsinaragani mahirui singi oina su hotnaninglagani drisik achauba warauba leiragani akanba wahai sizinadaba fai sel phangba pot leiba yaba chathok chasinda khudong saba santi leiba numitni pakhang leisabi singi oina su amata oiragani mahirui singi oina loksing hengatlagani Danu rasi miyam tinabada wa ngangba haisingdrabadi tokhai tagangani yetpinanaba mi masing yami kalakpa hengatkani thabakti pangthokjagani adubu charang nagani pakhang leisabi singi oina wakhal managani mahirui singi oina hotnaningani makar yeknaba bu maithibu piba numitni hona zaman kanaba phanglagani pot leiba yagani ithak thongba singna marup singna upai tawbiragani pakhang leisabi singi oina su nuksinagani mahirui singi oina su budi saukhatlagani kumbarasi khudong saba mayoknaba sel phangba Sang yengnabada mai paksaba sakhangbiba hengatba sathok sasinda kanaba phangba imungda ingna leiba numitni pakhang leisabi singi oina amata oiragani mahirui singi oina su wakhal saukhatlagani aroibada minarasi kari sunatabada lusina khanba numitni
Kalak payamba sagai na yengtiba sel phangba chatpa manaba numitni. Sathok sasinda haisingani. Pakhang lesabi singi oina mot chanagani. Mahiru singi oina hotnaningani. Masini ngasigi rasifol. Mayam hausi maroiba pausing matam-matang WAPHAM loinana RASHI punna mathang-mathang oina taminakre. Thagasari mayam pumnamak mathangi page tamu mayam punna thengnaminasi hauziki oinadi thawam asi loisinjabagi ayaba mayamdagi lawjari pumnamakpo hosparani laisomna amukana khurumjai.